आकाशवाणी इम्फाल आरके गोरानी न पाउ पाजरी अहानबद मरुइबा पाउ चुराचांदपुर जिला ngasi sakhangdabasingna Assam Rifles ke convoy amad ambush tarakpada misam ani yauna punna mioi taret sire Mukhyamantri Nothoman Biren hairi irebak ijatipu nungsibi wakhalo chelabata ta chawkhatpa amasung nungai yaifaba purakpa ngamgani Manipur ngasi covid ke anoba case ni pumapan thengnare mioi mari laikhidre Assam da Dimasa National Liberation Army ki lalhoba niputaru khulai thadokna sarkar changjakre amasung Laiba as hauji phawda COVID-19 vaccine dose koti sam taramathoi lakh nipu hena kapkhre Laiba as da COVID vaccine dose koti sam hena kaptun anuba itia semle Khongjang ase hena mai pahana bagidama kan honabiriba doctor nurse frontline workers amasung vaccine kapthoklaba mioi khudingmakpu akashbani na ikai khumnab uchari aikhoina pandamasi yobangam labasu COVID-19 lanthing asi loidribana tabiribe miyam na laichet astegi komthokba tawbiganu tabiribe pumna mang he yaba makai athuba matamda vaccine kapthokpiu atopa mioi sing vaccine kapadasu mateng pangbiu harau kumagi matamasta achomani maringa na chatpinaba haizari COVID vaccine kapthokpiyo face mask upiyo photar ke social distancing thambiyo mai mit amadi khutsa sengna hamdokpiyo COVID-19 amari lainab ipaw singdamak national helpline number sing 0112397 8046 amasung 1075 ta aduga raisi helpline number na 0385241168 amasung 18003453 81 phone tawbiyo haujik mapungoiba paw nimpu taruk sub Assam Rifles ki convoy amada sakhangdabasingna ambush tarakpada misam ani yauna punna mioi taret chire thawdok adu Churachampur headquarters tagi kilometer khumphumgaram chalaga leiba second village ta thokhibani tamgilal holmi singna basna tarakpa ambush adu dani putaruk sub Assam Rifles ki commanding officer mahaki nupi machanupa driver amadi atopa jawan ahum sire thawdok adu ngasi ayuk pung taramatharum tab aduaida thokhibani soglaba jawan khar Imphal hospital singdala hingnaba pukhatkre hairi ngasi thangja numit gi ayuk pung tramathui taramdaida thodok thokpada 46 Assam Rifles commanding officer ga mahagi convoy adu sakhangdaba nongmei paiba singna ambush tobada colonel viplap tripati mahaki loinabi makoi gi angang nupa macha class 1 tamba chahi taruk romga army jawan mari lekhidre Tolok ase singa sub division gi manung chanba S second khun behyang khun manaki Myanmar border da thokpani aso pasing edu helicopter na le makhong army hospital da puraga laikan nakhre yamna thawai nungai taba thodok nupi angang sing yauna thokpase Churachampur public mayam na su mathang da thoktanaba lup kayana appeal tawjai Agashbani Imphal gi paw gi damak Churachampur dik Francis samate Imphal Research Hospital lainaba pukhalakpa jawan singi peba Mukhyamantri Nongthoman Biren na chatuna yengsenki Tawdok thopam da ahenba security sangsinduna thihumbigi thabak chathari Churachampur jila da ngasi sakhangdaba khulai paibising chatharakhiba attack amada ni putaruk sub Assam Rifles ki CEO amasung hak imung manung amadi personal khara lekhidabagi thawdok adu Rajapal la Ganesana thamoi sokna nungaitaba phongdokre lekhidaba mi sing adigim imung manung sna nanghori awabada su Rajapal na saru yari hairi thawdok adu Mukhyamantri N Birena thamoi sokna nungaitaba phongdokre Twitter da thagatpa warolomda Mukhyamantri na thawdok adu minungsi leitaba pangdabagi thawngni haiduna Raja Police amsung paramilitary force na thawdok adu da chana miising phanaba thabak lokhatpa haukhre Mukhyamantri Nongthoman Biren Singh hairi ekoi mesel gi marakta ireba ijatibu nungsibigi wakhalon chelabata da chawkhatpa amsung nungai yaifeba iramdam ama ohenba ngamgani wafam asi Imphal kono mamangda leba City Convention Center da ngasi pangthokpa Common Service Center CAC singi tengbang amasung singi jila singda public wifi hotspot hodopgi tharamda Mukhyamantri na phongdo khibani magna hai miyamna Common Service Center singda Aadhaar card na singba singthokpa lakpada maduda thabak tawriba official singna niyom chumna thabak tawgadabani kana guba singi maramda nithina khangdana Aadhaar card sing pithokpa natraga semjin sajinma taroidabani masina lamdam asigi amde lebak asi apunbigi saktamda akaiba thorakani masi hauji thengnari wafam amani
अशीगुम अरानबा तौरम कया फागतुना चैराक पीखरे अखोई खुदिंगमक जातिबु नुंसीसी इमा लेबाक नुंसीबा खक्तना अखोईगी चावखत खोंगथांगदा चावना माई पाकनी आधार कार्ड की इनरोलमेंट की कॉमन सर्विस सेंटर तौरीब नखोइना ना जाति नुंसीद्रबा ना लेबाक नुंसीद्रबा ओनली करिगुंबा सम बेनिफिट खरगी पैसा खरगी मपानदगी लाखपा इलीगल इमिग्रेंट सिंग द आधार कार्ड इशू तौदना नत्रग XYZ आइडेंटिटी कार्ड इशू तौ लेरमगदि लेबाक मान जाति नुंसीबा स्टेट नुंसीबा कंट्री नुंसीबा कोई वैसे अदुन इलीगल रोइबा पोटा एनी प्रेशर लाक्सनो underground dagi pressure laksanu any politician dagi pressure laksanu anybody lakanu aigi stand no madi leira kanda except aikhoigi jati sinataba adugi wang mada leiba singde koi yaringai common service center da masi entertain to biganu haibasi mai mayam da yapil domi sima मुख्यमंत्री हाई राज्य सरकार मनु हंजिन मा अथापा मफम अमसुंग सिंगी जिला सिंगदा चाको थरंगी थबक निंगचिना पाइखतली मफम सिंग अदुदा सरकार की पाइखलेबा थबक थरम सिंग निंगचिना खंगनबगीदम इंटरनेट के खुदोंग चाबजु फंगले हौजिकती विलेज चिप सिंगना खुंगंग सिंग अदुगी मियाम सरकार की स्कीम काय काना लौननबगीदम मसा मसाना इंटरनेट के खुथांगदा एनरोल तोबय हल्ले मणिपुर के नहारोल सिंगदा खुदोंग चाबा पिनबगीदम राज्य सरकार स्कीम के अमरम हौदोकले स्टार्टअप स्कीम न लमदम अस्की लाइक लाइसु हाइरबा सरकार की थबक फंगद्रिबा मखुत मसा हाइरबा नहारोल सिंगदा सरकार न सेंथंग पिथदुना मखोगी हिंबगी लंबी यातपा ngamle पुमनमंग असि सरकार असने मियाम याइफनबा पैखतपा थबक थौरम सिंगनी Digital connectivity is becoming the need of the hours. To develop the far-flung areas and the villages, we need internet connectivity so that the villagers can benefit the various schemes. For example, you can immediately enroll through many beneficiaries. So like Isram, Ayushman Bharat, like startup. All Tangkol Medical Association की अहानबा कॉन्फ्रेंस कम फ्री सर्जिकल कैंप ngasiदगी उखरुल जिला की कॉम्प्रिहेंसिव हेल्थ सर्विसेज एंड रिसर्च सेंटर दा हौखरे लेबा की तोंगान मफम दगी लाकपा तांकुल जाति की डॉक्टर चामरोम न कैंप अतुदा सरू याखी ताबिरिबा पावसी आकाशवाणी इम्फाल दगिनी मणिपुर ngasi कोविड के अनोबा केस निफु मापन थेंगनरे म्योय मरी लेखिद्रे राइज घाकसेल विभाग ngasi निमिदावरम थोकिबा चेरोल अमन हाई ngasi पुना कोविड के सैंपल लिसिंग अमगा साटे हंपुतरे टेस्ट तौबदा म्योय निफु मापन पॉजिटिव ओइबा थेंगनखिबनी पॉजिटिव ओइबी सांगसाद अनि 10 पानी ngasi पॉजिटिव ओइखिब असि थारगा राइज अस्ता कोविड पॉजिटिव ओइबा मिगी मसिंग पुना लाख अमगा लिसिंग कुनमरी समरी कुंथ्रानी थोइ सुरे ngasi Imphal East gi mi ani Chandel amsu Imphal West gi mi amam sikhiba loinana laichet asna sikhiba abunu masing lising amaga sama pani putaruk sure ngasi pune mi kontra taruk laichet ase naba faraki naba phabgi sangsada marpudra 3.8 mapanni hauji active case chartered marpudra mapan leiri leiba asa covid vaccine kapi sang hangan hanaba kendra sarkan hagdokhiba har ghar 10 tak thora rajya se supaikat pahure Bisnupur jila tu thorang asi paikat le वैक्सीन कापी सांगनेम लेरिबा जिला आसिदा थौरांग आसिदा युमथों संगदुना हेल्थ केयर वर्कर सिंगना वैक्सीन कापा यारबा मिपुंग खुदिमक वैक्सीन कापथनबा थौरांग तौरी थौरांग असिना जिला आदे वैक्सीन कापी सांगनेम लम अदु वंकर हनबा ngamlagin हेन थाजनरी हिरमसकी मतंग एखोगी पाउमिगी पाउदम अमा बिष्णुपुर जिला की कोविड इम्यूनाइजेशन की दायित्व लौरीबा डिस्ट्रिक्ट मलेरिया ऑफिसर डॉक्टर नबकेशोरना असुमना फोंदोकरी कोइना हुजिक चतुजरीबा वैक्सीनेशन की प्रोग्राम असि खरा हाना तोंदबदगी कंखनबा हाइदना सरकारना हर घर 10 तक हाइदना सिकी प्रोग्राम सि मखादा वैक्सीनेटर टीम मंगा थाबिरे अदुदा हाइबा टीम असिना डोर टू डोर चलगा वैक्सीन कापा कोइ ngasi हौजरे सिकी कापगी वैक्सीनेशन स्टाइल असिना अखोय हुजिक याम कन्ना इम्प्रूवमेंट लेगद्राबा आसामत लेजे आकाशवाणी इम्फाल की पावगीदमक बिष्णुपुर दगी आरके मणिपुर सना आकाशवाणी इम्फाल ई पकांगमुना पुथोकपा अखनबा थौरम मराइबा निंगबा चराई थंगाल हाइंग एकी पुंग 3:40 ताहनजगनी थौरम असि कंगला अमसुंग संगाइचने अनिमक्ता ताब फंगनी आजादी का अमृत महोत्सव पालन के मरी लेनेना एम्पावरमेंट ऑफ ट्राइबल वुमेन हाबि हिरमदा लीगल अवेयरनेस प्रोग्राम अमा नोने जिला की लोंगमाई पार्ट 4 पीसलेन ngasi पांगथोखरे District Legal Services Authority Tamenglongna National Commission for Women ga puna khosam nadana sinkiba thorum aduda resource person kyana wangangki thorum aduda angalwadi worker sing asa worker sing oja sing amadi nupi samaj losing ba kyana saru yakhi Imphal ke DM College of Teachers Education ke conference hall da National Education Policy disingani kungi makhada numit mangani tharakpa choice based credit system amadi learning outcome curriculum framework semik workshop ngasi lesin khre Tharomadu
Directorate of University and Higher Education DM College of Teachers Association Imphal amadi GP Women College ka khusam naraga State Project Director Rosagi Senthang Makhada pangthokhibani workshop aduda saruk yakhiba Education Commissioner M Hari Krishnan hai choice based credit system asi chanrak matamda mahairu singda sauna kanaba piragani oja singna phongba gyan loksing sing mahairu singda sapsana piba ngamlagani haina su mahangna makhata na phongdokhi Leibag as Hanba Pradhan Matri Pandit Jawaharlal Nehru Mapok Numit Hay November 13 angang sing numina lakpada lusing bakyan ya paujel pirakli maki paujel da Raji Consumer Affairs Food and Public Distribution Mantri Thosom Saitrabatan Hai angang sing bu seksi namasung nungsina loina gadabani mako AC nauna chongkhalakpa laigi mayol gumbani makoi ne tungge jati yumi oira kadorubani numit asna lakpada oja singi angang singi isam chamba amadi taseng wakalung adu loina na palanthor masi pangthok minasi haiki Palantharo masna lakpada Manipur People's Democratic Front na so yapa paujel pirakli Kondok jo Vidhan Sabha Kendra manung sana leiba hidak sungba biles na una saba youth center ama Mukhyamantri advisor MLA Dr. Sapam Ranjan ngasi sanga kre Pandit Dindayal Upadhyay Multi Utility Youth Center gi makhada saba center aduda narol sing oiba gym smart TV computer center sing badar kale polam sing thamli Radiation safety and regulatory aspects in peaceful use of atomic energy have hiram da nomi oba jati thake semne armangas Imphal ge oriented college ta pangthokre Atomic Energy Regulatory Board Mumbai Senang Makhada Study Forum for Advanced Technology Northeast India masu Oriental College ke Physics Department na sinduna pangthokiba seminar aduda Regulatory Board Mumbai ge Scientific Officer Dr. T.S. Devan Singh hai Atomic Energy asi hakse lawu singu nuclear power plant amadi electricity ne singba puthokpa yaun tongan hiram kayada sijinaba yai Akashbani Imphal dagi pau tabiri Assam da Dimasa National Liberation Army Lalholup ki punemiyo ni phutaru khulai thadokna sarkar sangjakhre Lalholup aduna hana mamangda sarkar ka sispace na bahajara khibani adumoina makoina khulai thadokna sarkar sangjakhibani makoina mahausa gi isial halakpada sarkar gi magok thongbu lusing makyan harawte ama phongdoki ngasi gi thoromadu da raija gi DGP special Hirenat yauna de Mahasau jila gi senior police official sing saru yakhi Leiba agasta huju pauda COVID-19 vaccine dose koti samga taramatoi lakni fu hena kapkre haksem mantrali ki paun hai leiba vaccine mathungna chathari ba vaccination drive astangarang khaktada vaccination ki dose la yang khaini pan lesing ni phunito hena kapki hauki ba pung kunmai da covid ke anoba case lesing taramatoi thengna ki hauji active case lak ama lesing kontra taruk sahum ni pan leiri masi hauki ba nimit chani gan humdra mari gi manung da khwaidi nemba sangni Laiset asda nawa pharapi sang sa da phudrani pandas ani taruk yaure masi mamang sahi gi March thagi yang namada khwaidi wangba sangni Nomi ko ina positive oibi sang suina da sing mapan mari ni masi haukiban ni phuni gi yang nabada khwaidi nemba sangni Amarom dalaiba asa COVID-19 vaccine kapthok pagi thabak kumang yang na sangsili kendra second rajya semasung union territory singda vaccine aski dose koti samga kolum de laktra ma panyen thokre Hauji Raija amso Union Territory singda vaccine aski dose koti tara nipale singa kayum de shijna dana leiri hidak wat keni haibagi mi painingai leiti hairi Nation Sports Award iskani kunmathoi Rashtrapati Ramnath Kovind ngasi yenthokre Rashtrapati Bhavan da pangthokpamana yenthopi thorum aduda kumsi sehigi Major Dhyanchand Khel Ratna Award sanaroi tara nithoi de piki Award asi sanaroi amana sahi mari thangna masak thokpa thabak tawrukpada madubu sakhangduna pibani mana asi phangkiba sanaroi singi manungda Tokyo Olympics ta athlete Sanaga takmalaro kiba Neeraj Chopra Lopagi takmalaro kiba Resta Ravi Kumar Dahiya boxer Labrina Borgohain hockey sanaroi PR Srijes Manpreet Singh parachuter Singh Manish Narwal amadi Avani Lekhara yauri Loisilakpada COVID-19 nangakthoknaba COVID vaccine kapthokpa face mask upa Putaruk lamna leiva kutsamadi mai mitaru tanana thamba haiba asama thong singa singang na setpinaba amukana ning singjari aroi pada maroy pau amuk hana Surachanpur jila da ngasi sakhang da basing Assam Rifles ki convoy amda ambush tarok pada misap mani yauna punna mioi taret chire Mukhyamantri Nongthoman Biren hairi irebak ijatibu nungsibi wakalon chelbata da saukhatpa amasung nungai yaifaba purakpa ngamgani Manipur da ngasi covid ke anoba case ni pumapan thengnare mioi mari leikhidre Assam da Dimasa National Liberation Army ki lalhoba nifu taruk khulai thaduk tuna sarkar da sangjakhre amasung leiba agasta huju phawda COVID-19 ki vaccine dose koti samga taramathoi lakh nifu hena kapkhre pauloi jare